ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯥꯏꯕ ꯈꯦꯂꯦꯟ ꯍꯥꯏꯕ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯒꯤ ꯀꯥꯡꯕꯨꯅ ꯇꯨꯔꯦꯟꯒꯤ ꯈꯜꯂꯕ ꯏꯆꯦꯜ ꯑꯃꯗ ꯍꯨꯟꯗꯔꯛꯄꯗꯒꯤ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯈꯦꯂꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯁꯨꯝ ꯇꯥꯎꯊꯔꯛꯄꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯦꯂꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯄꯗꯒꯤ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯈꯨꯡꯒꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯗꯅ ꯃꯉꯥꯂꯩꯕꯤ ꯄꯨꯔꯦꯟꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯉꯥꯂꯩꯕꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯇꯤꯌꯥꯁꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯃꯉꯥꯂꯩꯕꯤꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯔꯦꯟꯗ ꯂꯨꯍꯣꯡꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯉꯥꯂꯩꯕꯤꯒꯤ ꯋꯥꯈꯟꯗꯁꯨ ꯈꯦꯂꯦꯟꯁꯦ ꯁꯤꯗ꯭ꯔꯤ ꯍꯤꯡꯉꯝꯈꯤꯗꯕ ꯑꯣꯏꯅ ꯅꯤꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯥꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯕꯗꯒꯤ ꯃꯥꯅ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯎꯅꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯅꯛꯁꯜꯂꯛꯑꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯁꯤꯕꯅ ꯅꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗꯤ ꯃꯥꯏꯕꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯥꯛꯏꯕ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯇꯥꯟꯊꯣꯔꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯣꯜꯂꯝꯗ꯭ꯔꯒꯗꯤ ꯊꯕꯛ ꯑꯁꯤ ꯈꯔꯁꯨ ꯂꯥꯏꯅ ꯊꯣꯛꯀꯗꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯀꯤꯕ ꯁꯛꯐꯝ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯥꯏꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯅ ꯀꯟꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯝꯕꯅꯣ? ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯁꯤꯔ ꯅꯠꯇ꯭ꯔꯒ ꯄꯨꯡꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯔ ꯍꯥꯏꯗꯅ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯃꯥꯏꯕꯗꯨꯗ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩꯅ ꯀꯟꯕ ꯄꯥꯝꯂꯤꯕꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯅ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯇꯧꯖꯔꯕꯁꯨ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯆꯪꯗꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯥꯏꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯃꯥꯏꯕ, ꯅꯪꯅ ꯀꯟꯕ ꯄꯥꯝꯂꯤꯕꯁꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯁꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯕ ꯄꯥꯝꯂꯤꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏꯁꯤꯕꯨ ꯑꯩꯅ ꯆꯥꯔꯒ ꯑꯉꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯆꯪꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯄꯣꯛꯂꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯑꯩ ꯑꯃ ꯍꯦꯛ ꯄꯣꯛꯂꯛꯄꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯂꯤꯕ ꯍꯛꯆꯥꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯁꯦꯝ ꯁꯥꯔꯣ, ꯑꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯄꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯅ ꯑꯀꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯁꯤꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯅ ꯃꯁꯥ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯎꯞꯄꯒ ꯇꯨꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯈꯟꯗꯁꯨ ꯈꯪꯉꯝꯃꯤ, ꯃꯥꯅ ꯀꯟꯕ ꯄꯥꯝꯂꯤꯕ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯤꯔꯣꯟꯕꯤ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯑꯁꯤꯁꯨ ꯂꯨꯅ ꯊꯣꯛꯏ꯫ ꯑꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯃꯇꯝ ꯀꯨꯏꯔꯕ ꯆꯍꯤ ꯌꯥꯝꯂꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅꯤ꯫ ꯊꯕꯛ ꯑꯁꯤ ꯃꯥ ꯃꯁꯥꯅ ꯄꯥꯡꯊꯣꯛꯄꯁꯤ ꯉꯝꯂꯔꯣꯏ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯅ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯌꯥꯝꯅꯁꯨ ꯇꯝꯊꯤ꯫ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯉꯝꯃꯔꯣꯏ, ꯅꯈꯣꯏ ꯁꯥꯎꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯞꯇꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯣꯛꯂꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯈꯣꯏ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯤꯡꯉꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ, ꯏꯁꯥ ꯏꯇꯣꯝꯗ ꯃꯩ ꯊꯥꯖꯟꯖꯗꯨꯅ ꯁꯤꯖꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯥꯝꯕꯩ ꯑꯃꯠꯇꯗꯤ ꯊꯤꯕꯤꯌꯨ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯞꯄꯝꯃꯤ꯫ ꯅꯆꯥꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯔꯥꯏꯕ ꯃꯥꯏꯕ ꯅꯠꯇꯦ, ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯏꯕ ꯑꯍꯜ ꯑꯃꯅꯤ꯫ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯃꯥꯅ ꯐꯥꯎ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ, ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯇꯥꯛꯄꯅꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯐꯔꯦ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯇꯧꯕꯗꯕꯨ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯇꯧꯕꯗꯤ ꯉꯝꯂꯔꯣꯏ ꯌꯦꯡꯉꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯣꯡꯃ ꯆꯨꯝꯅ ꯆꯠꯂꯒ ꯂꯩꯕ ꯆꯤꯡꯈꯩ ꯂꯣꯛ ꯍꯥꯏꯗꯅ ꯈꯪꯅꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯀꯧꯕꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯄꯥꯈꯪ ꯑꯁꯤꯅ ꯃꯥꯌꯣꯛꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯃꯄꯥ ꯃꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤꯁꯨ ꯈꯨꯟ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈ꯭ꯔꯕ ꯃꯥꯏꯕꯒꯤ ꯁꯥꯒꯩ ꯑꯃꯗ ꯆꯥꯎꯔꯛꯄ ꯅꯍꯥ ꯄꯥꯈꯪꯅꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯍꯥꯏꯖꯔꯨꯆꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯕꯨꯛ ꯆꯦꯟꯁꯨ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯕ ꯀꯤꯗꯕ ꯃꯤꯅꯤ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯁꯤꯁꯨ ꯅꯈꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯄꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯑꯩꯅ ꯂꯥꯛꯅꯕ ꯕꯥꯇꯣꯟ ꯀꯠꯄꯅꯤ ꯃꯥꯅꯁꯨ ꯄꯣꯠꯁꯛ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯃꯁꯛ ꯈꯪꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯉꯛ ꯁꯝꯗ ꯁꯤꯔꯤꯕ ꯃꯪꯒꯟ ꯁꯨꯇ꯭ꯔ ꯂꯤꯛ ꯃꯔꯤ ꯑꯃ ꯊꯥꯗꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯧꯕ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯃꯥꯏꯕꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯅꯤꯡꯊꯤꯖꯅ ꯁꯣꯜꯂꯕ ꯎꯠꯀꯨꯝꯕ ꯈꯔ ꯂꯧꯊꯣꯛꯑꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯂꯒ ꯆꯥꯏꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯝꯒꯅꯨ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯎꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯅꯈꯣꯏ ꯃꯥꯏꯕꯗꯨ ꯂꯥꯛꯄ ꯃꯄꯥꯟꯗ ꯉꯥꯏꯔꯒ ꯂꯩꯌꯨ ꯑꯩꯁꯨ ꯃꯐꯝ ꯑꯃꯗ ꯊꯕꯛꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯨꯅꯕ ꯑꯩꯁꯨ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯀꯜꯂꯕ ꯂꯩꯋꯥ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯄꯥꯟ ꯂꯥꯟꯅ ꯆꯠꯄ ꯉꯝꯂꯣꯏ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯀꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕꯗꯨꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯌꯥꯡꯅ ꯊꯣꯛꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯀꯤꯕ ꯃꯇꯧ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯛꯄ ꯈꯦꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯄꯥꯟꯗ ꯃꯥꯏꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯗ ꯀꯤꯅ ꯇꯥꯁꯟꯅꯔꯒ ꯂꯩꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯀꯧꯔꯨꯅꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯆꯤꯡꯈꯩꯂꯣꯛ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯅꯔꯛꯈꯤꯗꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤꯗꯣ ꯈꯨꯜ ꯑꯁꯤ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏꯕꯁꯤ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔ ꯈꯜꯂꯝꯃꯤ ꯇꯧꯕꯗꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯆꯨꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯍꯪꯕꯗꯤ ꯂꯦꯞꯄꯝꯈꯤꯗꯦ ꯀꯣꯟꯅꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝ ꯅꯥꯔꯣꯟꯗ ꯏꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯏ ꯍꯥꯏꯕꯁꯤ ꯈꯪꯉꯝꯈꯤꯗꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯂꯣꯟꯅ ꯊꯨꯝꯅ ꯏꯟꯅꯔꯤꯕ ꯃꯤꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯈꯨꯠ パイꯗꯨꯅ ꯃꯤ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯏꯕꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯍꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯆꯪꯈꯤꯗꯨꯅ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯍꯧꯔꯦ ꯃꯥꯏꯕ ꯑꯃꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩ ꯃꯥꯕꯨ ꯀꯧꯔꯨꯆꯣ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯁꯛ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯖꯔꯛꯄꯅꯤ ꯄꯥꯕꯨꯡꯅ ꯃꯤꯁꯛ ꯑꯗꯨ ꯈꯪꯕꯤꯔꯒꯗꯤ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ ꯃꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯐꯥꯎ ꯄꯨꯔꯛꯏꯕ ꯑꯍꯜ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯒꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯅꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯞꯇꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯄꯤꯔꯛꯄ ꯃꯪꯒꯟ ꯁꯨꯇ꯭ꯔ ꯂꯤꯛ ꯃꯔꯤ ꯑꯗꯨꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯁꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯕꯥꯇꯣꯟ ꯊꯥꯔꯛꯏꯕ ꯃꯥꯏꯕ ꯑꯗꯨ ꯃꯥꯏꯕꯗꯨꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅꯁꯨ ꯇꯥꯛꯄꯗꯤ
ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯂꯩꯔꯦ ꯃꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯁꯥꯗ ꯈꯪꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯃꯛ ꯏꯕꯥꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯌꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯉꯅꯤ ꯅꯪꯅ ꯈꯨꯜ ꯑꯗꯨꯐꯥꯎ ꯊꯨꯅ ꯌꯧꯅꯕ ꯁꯝꯕ ꯂꯝꯕꯦꯟꯗ ꯑꯩꯕꯨ ꯄꯨꯔꯒ ꯖꯒꯥ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯃꯃꯥꯏꯁꯨ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯨꯞꯇꯨꯅ ꯃꯥꯒꯤ ꯃꯁꯛ ꯃꯆꯦꯠ ꯑꯃꯠꯇ ꯎꯍꯟꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯨꯅ ꯌꯥꯡꯅ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯔꯦ ꯍꯥꯟꯅ ꯂꯥꯏꯌꯦꯡ ꯑꯃ ꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯎꯕꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯝꯗꯨꯅꯁꯨ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯥꯏꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯏꯇꯣꯝꯇ ꯄꯥꯡꯊꯣꯛꯀꯦ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯔꯣꯏꯁꯤꯡ ꯑꯁꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯜꯍꯟꯈ꯭ꯔꯣ ꯅꯪꯁꯨ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯃꯤ ꯌꯥꯝꯂꯕꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯆꯪꯈꯤ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯇꯧ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯔꯦꯜ ꯂꯥꯛꯄꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯔꯝꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯁꯣꯛꯀꯦ ꯍꯦꯛ ꯇꯧꯔꯨꯕꯗ ꯊꯋꯥꯏ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯅꯝ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨ ꯅꯪꯗꯤ ꯁꯤꯈ꯭ꯔꯕꯗꯥꯏ ꯃꯇꯧ ꯀꯔꯝꯅ ꯅꯪꯗꯤ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯝꯂꯤꯕ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯊꯋꯥꯏ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯍꯪꯉꯛꯑꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯀꯔꯤꯁꯨ ꯊꯧꯁꯥꯕ ꯇꯧꯗꯅ ꯊꯋꯥꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯔꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗ ꯆꯪꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯅꯁꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯁꯥꯅ ꯆꯪꯖꯈꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯂꯥꯛꯅꯔꯒ ꯅꯝꯗꯨꯅ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯞꯀꯅꯤ ꯍꯥꯏꯔꯝꯃꯤ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨꯗꯁꯨ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯉꯛꯈꯤ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯝꯒꯅꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯀꯌꯥꯔꯛ ꯊꯤꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯗꯨꯁꯨ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯨꯔꯤꯕꯗꯤ ꯅꯪꯒꯤ ꯅꯄꯥꯗꯨꯁꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯊꯋꯥꯏ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅ ꯋꯥ ꯉꯥꯡꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯍꯥꯟꯅ ꯁꯥꯎꯔꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯑꯁꯥꯎꯕ ꯃꯇꯧ ꯑꯃ ꯎꯠꯂꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯋꯥꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯄꯟꯅꯤꯡꯕ ꯃꯈꯩ ꯄꯟꯖꯧ ꯑꯗꯨꯕꯨ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯏꯄꯥꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯥꯡꯕ ꯊꯋꯥꯏ ꯅꯪ ꯑꯃꯅ ꯄꯟꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥꯗ ꯁꯦꯝ ꯁꯥꯖꯔꯣ ꯅꯪꯕꯨ ꯑꯩꯅ ꯂꯥꯛꯅꯔꯒ ꯅꯪꯅ ꯆꯪꯉꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯀꯅꯤ ꯋꯥꯍꯩ ꯑꯁꯤ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ puthokduna nupi adugi mathabakta thamnaba honarami thawai adusu ka aduda mathak makha naidina kochen selami onadi kare lakpana nupi adugi makhongdo tap laungna pairaga makhada chingtharami aduga makhada namsanduna mabani kanna muknaraba matung isorgi oiba posak ama nupi adugi mathabakta thamnaba kanna honarami onadi thabakto ma matomda ngamaroi khangakpadagi magi khongburoi ahal adu kare lakpana manungda changaknaba kauksalami asumna ahal aduga punna nupi adu pharba matung kare lakpana tauge khaliba isorgi thabak thauram pumbadu mabani punna pangthoami madudagi thawai adu su haksang manung aduda leiba ngamaktabadagi akiba saptra amada nupi adugi haksang adudagi thoraktuna ka aduda koipai pairaga leirami yumdugi mapanda su thokina bakana honarakhi adubo laibak phabadi hana layengamba maiba aduna yumdugi akoibada utkumba khara sairga ikoi koina thanambadagi thawai adu mapan thokpa ngamdabadagi kare lakpagi sapu manung aduda thawai adu changki thawai adu na hek changkiba kare lakpana magi laigi oiba wahi wata khara swalaga sapu adu amanba phi amana kupsalaga thauri amana mukse na yesalami hojikti mapung phana thawai adu kare lakpana laksanba ngamjaki
ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨꯁꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯉꯨꯔꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯌꯥ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯎꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯣꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤ ꯎꯖꯕꯗ ꯀꯩꯔꯦꯜ ꯂꯥꯛꯄꯗꯤ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ, ꯅꯣꯡꯃ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯃꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯊꯧꯅꯥ ꯐꯔꯕ ꯃꯔꯨꯞ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤꯕꯨ ꯀꯟꯕꯤꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯒꯨꯝꯂꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯡꯁꯤ ꯅꯪꯅ ꯊꯣꯟꯕꯤꯔꯝꯂꯣ꯫ ꯑꯗꯨꯒ ꯏꯆꯥꯁꯤꯗꯁꯨ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ꯫ ꯅꯪꯒꯨꯝꯅ ꯏꯆꯥꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯊꯧꯅꯥ ꯂꯩꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯔꯦꯜ ꯂꯥꯛꯄꯗꯤ ꯃꯊꯃꯣꯏꯗ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯦꯡꯉꯨ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯩꯅ ꯊꯣꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯄꯥ ꯃꯃꯥꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯅ ꯄꯥꯝꯖꯕ ꯃꯤꯡꯒꯧ ꯑꯗꯨ ꯑꯉꯥꯡ ꯑꯁꯤꯗ ꯊꯣꯟꯕꯤꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯂꯝꯂꯥꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯊꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯅꯪꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ, ꯏꯆꯥꯁꯤꯕꯨ ꯇꯥꯏꯕꯪ ꯃꯐꯥꯎꯅꯍꯟꯕ ꯉꯝꯍꯟꯕꯤꯔꯤꯕꯁꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯅꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯑꯗꯣꯝꯁꯤ ꯏꯁꯣꯔ ꯑꯃꯒꯨꯝꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯑꯕ ꯃꯇꯝꯗꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯋꯥꯔꯤ ꯇꯝꯗꯨꯅ ꯑꯩꯅ ꯈꯪꯍꯟꯒꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯃꯃꯤꯡꯁꯤꯗꯗꯤ ꯊꯣꯟꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯉꯥꯟꯊꯣꯏꯕꯤ ꯀꯧꯔꯕꯅꯤ꯫ ꯏꯆꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯇꯤꯛ ꯃꯉꯥ ꯂꯩꯅ ꯉꯥꯟꯊꯣꯏꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯊꯋꯥꯏ ꯃꯤ ꯑꯗꯨꯕꯨ ꯍꯥꯞꯄꯤꯕ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯦꯛ ꯇꯧꯔꯛꯄꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯏꯕ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩ꯫ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯩꯒꯤ ꯄꯨꯖꯥ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ꯫ ꯑꯃꯨꯛ ꯅꯧꯅ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯔꯛꯑꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯥꯕꯨ ꯇꯨꯝꯅ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯅꯤ꯫ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯗ ꯃꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯂꯝꯕꯦꯟꯗ ꯁꯨꯝ ꯂꯥꯛꯄꯗ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯆꯐꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯊꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯅꯍꯥꯟꯗꯒꯤ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯒꯤ ꯑꯋꯥꯠꯄ ꯃꯆꯦꯠ ꯁꯔꯨꯛꯇꯨ ꯅꯪꯅ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯃꯊꯛꯇ ꯁꯤꯡꯅꯔꯛꯈꯤꯕ ꯑꯩꯕꯨ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯛꯈꯤꯕ ꯅꯈꯣꯏ ꯑꯃꯠꯇ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯔꯣꯏ꯫ ꯅꯈꯣꯏ ꯆꯦꯛꯁꯜꯂꯨ ꯋꯥꯍꯩ ꯑꯁꯤ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯑꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯑꯋꯥꯕ ꯄꯤꯔꯨꯅꯕ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯁꯤ ꯃꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯃꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯜꯂꯩꯕꯤ ꯄꯨꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯅꯁꯨ ꯃꯉꯥꯜꯂꯩꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯉꯥꯜꯂꯩꯕꯤꯒꯤ ꯊꯃꯣꯏꯗꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯪꯗ ꯇꯠꯇꯅ ꯎꯔꯝꯃꯤ꯫ ꯈꯦꯂꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯔꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯈꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯒꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯦꯂꯦꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕ ꯋꯥꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯉꯥꯜꯂꯩꯕꯤꯒꯤ ꯃꯃꯪꯗ ꯈꯦꯂꯦꯟ ꯌꯨꯝ ꯑꯗꯨꯗ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯈꯦꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯊꯣꯛꯑꯣꯏ ꯍꯥꯏꯈꯤꯕꯗꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯅ ꯍꯥꯠꯂꯕꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯄꯨꯔꯦꯟꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯑꯝꯃꯤ꯫
Magi nakanda tumiba puren na su mangalebi bu temjan birami. Puren bu uzabada mangalebi su kaptuna konselami. Aduga sumna hairami. Aigi mangda khele laami. Mana nangbu mangakaktuna halami haidana. Magi mamangda ukibada wari tamduna khangalami. Matam aduda puren na su magi nupibu phatha birami. Aduga sumna su hairami. Khele na hariba miyoy adudi. Numid aduda mama sana mangak samda. Akaiba mingsen machet aduna lentatsa aduna. Sijakraba miyoy amani. Ujikti ma amuk hana laaroy. Ahenba wakan kanjalurano hairami. Mangalebi na mo sumna hairami. Aigi wakan dadi hujik suma hingduna layri khalli. Kariguma khara sokhwegi matakta laman khumakada boyda ningi. Ay yamna kire hairami. Asumna hainaringay nongalakpaga sumapa sanarami. Miyoy ama sumakhwegi yungi thongado hongna mapandaki thilakhi. Mayam wari sige ani suba tangkak matang asayda loizari. Ahum suba saruk hayeng amuk soydana hapsaraki. Asigidi mayamdagi kainanaba bidiyay lauzari.